ꯈꯨꯔꯨꯝꯖꯔꯤ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤ ꯃꯨꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗ ꯀꯥꯡꯂꯨꯞ ꯅꯥꯏꯕ ꯔꯥꯖꯅꯤꯇꯤ ꯇꯧꯕ ꯑꯃꯗꯤ ꯇꯣꯉꯥꯟꯕ ꯁꯥꯁꯟꯅ ꯆꯥꯎꯈꯠꯄ ꯄꯨꯔꯛꯄ ꯉꯝꯒꯗꯕ ꯅꯠꯇꯦ ꯂꯥꯟꯅ ꯇꯧꯔꯤꯕ ꯃꯤꯗꯨ ꯊꯤꯗꯣꯛꯃꯤꯟꯅꯕ ꯇꯉꯥꯏꯐꯗꯦ ꯍꯥꯏꯅ ꯄ꯭ꯔꯣꯐꯦꯁꯔ ꯄ꯭ꯔꯤꯌꯣꯔꯟꯖꯅ ꯐꯣꯡꯗꯣꯔꯛꯂꯤ ꯖꯨꯀꯣ ꯚꯦꯂꯤꯒꯤ ꯋꯥꯊꯣꯛ ꯂꯣꯏꯁꯤꯟꯕ ꯌꯥꯒꯗꯕ ꯕ꯭ꯔꯤꯇꯤꯁ ꯏꯟꯗꯤꯌꯥꯅ ꯐꯣꯡꯂꯝꯕ ꯃꯦꯞ ꯑꯃ ꯁ꯭ꯇꯦꯠ ꯑꯥꯔꯀꯥꯏꯚꯁꯇ ꯂꯩꯔꯝꯕ ꯊꯦꯡꯅꯔꯦ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯀꯥꯡꯂꯨꯞ ꯅꯥꯏꯕ ꯃꯑꯣꯡꯗ ꯔꯥꯖꯅꯤꯇꯤ ꯇꯧꯕ ꯑꯃꯗꯤ ꯇꯣꯉꯥꯟꯕ ꯁꯥꯁꯟ ꯑꯃ ꯂꯩꯍꯟꯕꯅ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡ ꯄꯨꯔꯛꯀꯗꯕ ꯅꯠꯇꯦ ꯀꯅꯥꯅ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯗꯨꯅ ꯆꯤꯡꯒꯤ ꯂꯝꯗ ꯆꯥꯎꯈꯠꯄ ꯊꯤꯟꯊꯔꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯨꯅ ꯊꯤꯗꯣꯛꯃꯤꯟꯅꯕ ꯇꯉꯥꯏꯐꯗꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯁꯛꯅꯥꯏꯔꯕ ꯏꯀꯣꯅꯣꯃꯤꯁꯠ ꯄ꯭ꯔꯣꯐꯦꯁꯔ ꯁꯤ.ꯑꯦꯁ. ꯄ꯭ꯔꯤꯌꯣꯔꯟꯖꯅ ISTV ꯅ꯭ꯌꯨꯁꯀ ꯑꯈꯟꯅꯅ ꯎꯅꯕꯗ ꯐꯣꯡꯗꯣꯔꯛꯂꯤ Economic development puraknaba honaba matamda prajasingshina plantation tawdana orange plantation tawdana horticulture tawdana cash cropping tawdana tawgudaba scheme singdo chingi prajasingshina madudi akoida paisa am piro khointok chudri haijabase that means among the tribal MLA singsidasu chingi chakottabagi maram ase akoigi internal oiba pot lei akoi isasu self introspection toba darkar lei habisi chingi MLA sing feel to eba different naga lalobu singar kuki gi lalobu singi makoi gi pandam ase makoi gi pandam siga chakot thoranga ani si mayok nam class to bune hajeriba aduna Nagaland gi solution purakpada Manipur tarak pani karigumba administration sin honga langne kadai du honga doribano maduga chingda moibu neglect tore tot pire hairibase complete oin puthore haraga assembly the khanasi government tanatana prajagi platform da Imphal gi valley the khanere haraga mete will come out Manipur government asina alan be tormagasu paisa thadaba da walamaba thika da karan tormaba kana no have identify toraga chingi chakut khongthang aduda akoi loinama chatminara kandada oigedabani hai akoi masen khanere haraga community based communal based ethnic based politics toraga chakot khongthang adu achieve tawgudaba natte separate administration tawgudaba natte chakot khongthang do marik chumna torakanda tawgudaba ne na ilojai Mana makata na haikibada chingi lamda chakot pathintariba si kana na thuanbano habadu tribal ichilinaw singna munna khangadabani tribal singi oiba magi kangluki tongan basasan lehelu haibasi thabak oina pangthokpa yaroidabani tribal singi lairik laisu heiraba ichilinaw singna wafam asigi matangda phongna thoraktuna NGO singna changsiliba khongjang asida bhab tahanba tangai fade haina makata na phongdoroli chingda chakot pagi khongthang thillibase masi akoigi administration pudadan lejadadana or aikoina tongingba akoina chakhoning momong da chakot naba honaba do madudai da hujik leidiba Manipur government ki setup in the hill area se masi akoi pamde haibani ada chingi lamasi chakottabagi maram asi Manipur government lara natraga chingda leiriba akoigi administrative structure na haibase masi akoigi tribal ichinanok singda gyan tana pausi yonbam thoi chingda lebe administration ase sida MLA adi autonomous district council aduga leiriba village authority ahum sini paisa khudimo makhoi de chatli scheme saba bafawda makhoigi apam pam da yauri bani maduna chingda thoiba chakotpa thida hoba valley ga manadabagi issue ase sida aikoigi chingi own power elite sina sakti pairba miyosina kari tawribage chingda paisa se krai chatkibage haibase masi hojik chingi ichinaw singna wakhalon tabu phare akoi more than 32 tribes in lairibani 32 tribes lairiba sing asina ai paite gi su ai mar gi su ai tangkhul gi su mau gi su ai jalerung gi su tongan administration pur on haibase masi practical koidoni mase tribal intellectuals and tribal academy na thore herga prajada NGO sing thami bisig mayokta sengna puthupiba changi Chahi kayagi mamangdagi yumthangnariba Nagaland state na naronda khopshin na bahonariba Juko Valley Karamba state kino haiba mayek seng utpa British Indiana survey chatharamba matungda English chamapan kunithoi kulumdoi da fonglamba map ama Manipur state archives ta leiramba thengnari hiramaski matangda paudam ama Surachan Maharajna palingai matamda fonglamba map achigi mathakta karamba chahi da fonglamba no haiba mayek singna ibagaloina na map achigi maming Manipur state and Naga Hill district haina thari map asida juko tampa phauduna awangdagi kha tamna cheliba taifemi turelna state anigi boundary ni haibasu mayek sengna takli
तो ngasi Nagaland ka Manipur ki boundary ki dispute ama hauji burning issue oina lairi masida aikoi gi British administration sina Manipur state and the Naga Hills district haiba map original map si survey taroga 1922-23 da survey taroga jamna clearly oiba original map si thambiramba Manipur state ka archive na preserve tawri Manipur की Mount Iswa अमदी नागालैंड की Mount Jafu की मरकता लेबा पुन्ना स्क्वायर किलोमीटर 2.93 चावा वैली असी मेप असी की मतुंगिना मणिपुर ओमदा स्क्वायर किलोमीटर 2.0175 अमदी नागालैंड दा स्क्वायर किलोमीटर 0.925 पाक चावगदबनी हाइबसु मेक छिंग इरी हाइरिबा 1922-23 की मेप असिदा Yuko River sina Manipur amasung Nagaland gi hawjikti Manipur state haibama Nagaland state haibama ani thokre adubu boundary di yamna clear cut Manipur gi lamna kadom dono Nagaland gi lamna kadom dono haibasi gi khang de ta Yuko River ni haibasi miyam loina ngang na ba sakna ra ba oiri aduga me basida su aduki matik phajana British sina maintain tawduna preserve tawduna thamma me asimakta su अखोगी जुको रिवर सिदा हाईएस्ट पीक ओइरिबा इशोमक यामना क्लियर कट इरगा थमली अदुगा पीक असिदगी खाइथरगा चेलक जुको रिवर दे खाइथरगा चेंथोरक लोक कजोरी लोक हाइबिसिमकसु मयक सेंगना ब्रिटिश ना इरगा थमंबा मेप असिनी अखोगी मणिपुर स्टेट आर्काइव्स ता हौजे हौजे फंगली हंदकता नागालैंड स्टेट ना लंबी सेमजेलखिबा कोजरी एरिया सु करंबा स्टेट की मनुंगदा लेबा मफमनो हाइबा मयक सेंगना ताकपग लोइनाना जुकोदगी हौरलगा बराक तुरेलदा ताखिगदबा कोजरी लेकसु मेप असिदा उबा फंगली इंग्लिशिंग अमा समापन मरफुद्रा माथोइदा स्टेट असिगी लेखिद्रबा बोटानिस्ट हिजम विक्रमजीना तंपाक असिदा नतना फंगदबा जुको लिली हरगा खंगनाबा लिलियम चित्रंगा दे विक्रमजीत पुथोखिबदगी नागालैंड में छौचंगबा हौरखिबदा नतना लेबा वाथो ओइरिबसी लोइसिनमदा मेप असिन साउन मतेंग पांगदोरी नागालैंड की ओइफम थोकप्रा मणिपुर की ओइफम थोकप्रा हाइबसी मसी मेप असी नैनरगा मयक सेंगना मणिपुर की बाउंड्री ओइफम थोए हाइबसी यामना तसेंगना उल्ली हाइबसी आई थमजनिंगी तांगलबा फ्लोरा अमदी फाउना क्या फंगलिबा समुद्र इमाइदगी मीटर 2950 वांगबा तांगलबा तंपा असे टूरिस्ट स्पॉट ओंथोकदब नते चयनरिबा वाथो असिसु लोसिनगे महौसागी फिबमसु कायना थमगे हारबदी मफम असे वर्ल्ड हेरिटेज साइट ओइना लौथो हनगदबनी हाइबसिना स्टेट असिगी एनवायरमेंटलिस्ट सिंगी असेट थाजबनी मसिगिदमक जुकोलिलिबु वर्ल्ड चेकलिस्ट ऑफ सेलेक्टेड प्लान ओइना लौथो हनबा मथौ तारी हिरम सिदा मरी लेनबसिना मियेंग चबमतम थेंगमलबनी ISTV न्यूज़ की दमक कैमरामैन तोंबा अमदी वीडियो एडिटर खरफम नावो लोइनाना पाउदम जरिबा थियाम रंजन मणिपुर ILP की इयो चंगसिनबदा भारत की लुचिंगबा अमता लाखिद्रगा बिल पास तौखरबा मतुंगदा मदुगी मायोक्ता अमदी मणिपुर थुगाइनबा चंगसिनबा मफम खरगे खोंजंगदना सेंटर की मिहुत लाउतुना यंगसिनबा हाइबासी मिचंग मिखाई नाइबगी थवोंगुंबनी हाइना MLA RK आनना फुंदोरकली मरुइन सेपरेट स्टेट पियु गाइबा होमलैंड दगी अमु अपग्रेड तौर होमलैंड सेपरेट स्टेट मतंग मतंग लाकबा कांगलुप अमने तौरिंगदा कांगलुप मसु यावसलको मयाम सिंगसे मसी मसीदा सिगी तांगकसिदा खोइना मणिपुर की अचौबी होम तौकानदा सेंटर की मयाम लाखिदबा ताहननिंगबा मयामदा तादबा हजिकना अतोप मणिपुर थुगाइरगे मणिपुर की तोंगानबे एडमिनिस्ट्रेटिव यूनिट अम सेमगे अरे मणिपुर से थुगाइदब यादे का एजेंडा से पॉलिटिकल एजेंडा से चंगपो डिमांड तोरे मैम सिंग सडनली अखोगी ngarang nan haibatai akhoi India government ni deputy ko special secretary lam kholamba si ma'am sing si akhoi masi arigi maruina akhoi tuan ba haibatai akhoi interest akhoi maruina chingi wapum thokpa matam na tuan me mi ngam tham badong man ba bali de tokan tokado ma'am todo ma'am sing si tuan ba akhoi kenan yeng ba discriminatory oi ba akhoi political attitude se masi uru fangi haibatai masi toning de मणिपुर थुगाइन बसिनबगी थवोंग खुदक लेपकदबनी एखोय मसल अमत ओइना वाखल तामिनादुना मणिपुर की अपुनबगी सक्तम ngakminnanaba honabana pumnamaki afabo oigeni haina mahana makhatana phongdorakli मणिपुर थुगाइब सुंया यारोय मणिपुर थुगाइनब ngasi demand toriba separate state oigera home state homeland oigera integration oigera this has to be stop masi stop tagodamni aduga behind this side masi ki game planner me am sing the tuan ba fruit sing haibate fruit sing sigi lejari ba mayam innocent public angel laga
लेबाक से इरांग थोंग होना से तो खदबने ना बाय थमजगे कोई प्रेस द मीडिया द कवर तो मतम द वाखल हाइब टाइम मणिपुर से कोई काइन ना बाहायगद्रा सेपरेटिस्ट डिमांड तोरिबा तोआन ब कोई सेपरेट स्टेट डिमांड तोरिबा अरे तोआन ब सेपरेट एडमिनिस्ट्रेशन तोरि मैम सिंगसी मसिदा एनकरेज तो वीगन नु हाइब सिस्टम तो गई fervently and from the bottom of my heart हाइब टाइम मणिपुर की नमद खल लगे इंडिया की नमद खल साइड इंटरफेयर तो बिनो वाफम जाई साइड थमजगे Maitei singna communal oiba thabak amata ngasi fawba chathakide NSN IM na Manipur gi machin tumkhalaliba officer yauna mihan mi pun chathakiba nupi oibi kaya gi ijat mangana na bahona khiba thawong kaya ngasi fawba maitei na khanduna lakliba asi ekhoi amatani haina khanbaga loina na maitei singna communal oide haibadu masina mayek sengna taklabani haiki Manipuri marakta maitei singna ngasi khwaidagi haib tai mayam singsi NSN IM gi chaitheng mayam ama tax loriba highways lutpa toriba hali to pio drivers mayam sigiba mayam STO kisan nungjan har kiba token loina we have tolerated hoi chen singang singsa sing molest we have tolerated moina mayam har kiba we have tolerated moina tax to ngasi lupa chama people to chamri de we have tolerated kana gidam to khagim na haibde why kai gidam to majority committee na khagim na haibse sidoni and I quit the communal lai wafam se highway gano withdraw this vote Masi Manipur Tugaina Silaba Manipur separatist movement of Manipur Tonga Frum Toris, Tobino, withdraw it. Naga integration Tobino. In essence, I am the Nagagi knowing but Tunda Torgam, low of Naga unification to stop it. Stop the Vioba. Stop the Vioba. What one to Frum Masami, I'm saying, Hingan we have to be Vioba. Masi threatened the Buddha, Manipuri, Zati Malta, majority community na Masi Yaning de Hypotiki Wakalo, the name of Ponokimam Singse. Manipur gi Excise Department ta Deputy Superintendent of Excise oina leiba A Kiran Superintendent of Excise ta promotion pikre Mark Chei ani probation da legani posting gi makhata ba arrangement tawdriba fawbadi Mark Excise ge Commissioner da report tawgadabani hedamasi matang da Manipur government ke Under Secretary Finance na tha asigi 18 da order ama thokre Hauzik Kangdagi Santoba Tamthiraba Laina Japanese encephalitis amadi dengue laina ngakthonaba Manipur Sarkar gi mari lainaba department singna thabak paikhalabasu Imphal City gi mafum kayada amod akai sing paisinduna leibadagi hariba laina asi Imphal City manungda sandorakadra haina miyamna mipaiba poknare maikai kayadagi Imphal City manungda paisiliba amod akai sing asi lokthopinaba mari lainaba singi pokning chingsilakli temporary market ki awang thangba maikai da lediba yenyom fam manaki mafum kayada amod akai sing matam sangna paisin Badagi Pathapum Tarakle, Masina Manang Padaleba Yumsing, Imung the Labor Fauba, Gamna Johari, Pathapum Tarapagi, Manam Asina, Hakchang Suknai Oide, Hariba Amodakai, Pefam Asigi Manata, Jana, Tanavagi Polam, Yon Masuyauri, Amarom da immunization gate Habak Torum Kaya Pakaliba, Family Welfare Department ki Mamang Tang Basaruki, Mapam Kaya the Su, Amodakai Pasin Bamadi, Mafam Masita Ladiba, Dren, Nintina Ising Chienba, Gamdavadagi, Pashinduna, Tamliba, Amodakai Kaya, Tarakle, Masinamaram Oiduna, Lambicha Toxasin Tauriba Miam Amadi, Family Welfare Department ta Thabak Toriba Mioy Kaya da Khudongcha da Mayong Hale, Mama Oibi Kaya na Pigliba Macha Sing Puduna Family Welfare Department ta Hidaka Palakpada, Lambigi Nak Yeta Ladiba Fataba Potlam Amadi, Pathapum Tarapagi Manam Asina, Awaba Kaya Mayong Hale, Dukan Famba Mioy Amana Fundaropada, Fatahaudi Sing Langtonaba Mari Lenaba Singna, Hona Haningi, Amasung Praza Singnasu, Gyan Tahaningi, Matam Sangna, Fatahaudi Pesinduna Tamba Asina, Laina Kaya Potlak Nabagi Machak Ama Uhele Haibawa from Fundoroli. Emski thakta onkana bathabak yamna kanna paikhali haiba rimsta mai fangdabadagi ngasi ya nabadagi yengba lakhiba myoy kya awaba mai unakre anaba kharadi ka manungda numit ki mangal changnakpa thongnong maya da layengkre
Handak Rims ki oina hangdokiba dental college manungda yagi oina department mapal thongna ilayeng bagi thabak chatharakiba adu ngasi myoi chani romna ya nabagi yengba laknaki ayuki pung 9:30 dagi OPD hangadaba adugi mangoina na myoi kyana ticket kaktuna masa masagi ya naba yengnanaba ngainaki adumoinamak mai laktabadagi anaba khara numit mangal phangba ka manungda layengba horamlaba matungda mai yaudravadi makha tana yengba yararoi haina yengkhidre College asigi mari leinaba myoi amana phungdorokpada ngarangdagi hauna mai phanglaktri rimski oina leidiba power generator asisu yadabana anaba singlayeng naba honabada khudongcha daba mayoknabani hairi dental college asigi oina mai amadi ising haiba asi watpa yadaba yamna maru oiba mani haina khangalaki anaba myoi amana phungdorokpada arapa mafamdagi myoi ka yauna anganba yuktagi hauna anaba yengba lakhibani mai phangde haiduna anaba kaya yengdana hanakiba asi nungaite mari leinaba authority na asigumba khudongcha daba asi matungda amu hana thoningdi haiki mayam di lajita mina kasi nong milay layi gini laksa mo matam sida kari ko mo khudong sa mo phangdre ado sarkar no masi ki mai se hujik jadre hai generator jate hai mai phar laktre hai saw khroba khoi ki nor iske oinde saw khroba dental college amada asigumba mai gi khudong cha da balai besa itanga khoi magi de gi nungai je Amaromda anaba amana phungdorokpada rimsta ya nabagi x-ray launanaba doctor na mangonda khangalakrabasu mari leinaba x-ray gi laboratory da x-ray gi film leite haina tha amarom x-ray laudana lakli x-ray asi rimsta lobo matamda lupa kuntra khaktangni adumoinamak private clinic da x-ray lobagi charge na lupa chanirom oiri leita lare singi damakta de rims asi yamna maru oiba hospital amani haiba asi rims ki authority na khangmagaloina na matam chana thabak paikhat haningi haiki mai lak ta bai wa bu ma ta ek film ma siu tha ma phar lak ba pa ba tzar ga chani ra we sina kunthar ne aduna khoi na ka mai dong ko de no tha pha bong de norisen gi college ni hai ba jaga si da bu tawri ba se khang bre mo wa nga bo ya da mina Kangla Sifai da leba Malem Nganbi Nursery Farm na Koirengai da leba Leimakol Women Abota Uchara kaya thakibaga loina na cha na thakna ba polam sing pikre tharamandu da Malem Nganbi Nursery Farm gi proprietor Ranjit Leimakol gi Vice President KC Sumati yauna myo kya nasruya ke KC Sumati na home asida mari dena ba sinang asi fawba mateng amata panglakri haike Malem Nganbi Nursery Farm gi Ranjit na Malem gi honglak diba aying asagi fiba masi kanana ba pandam da uchara sing asi thabani haina phungdoki ngasi thariba akhoi punamana thari use aikhoi gi oidrabani ngasi haiba numita ki di aikhoi manipur da leiba tung pithiv da leiba jeev punamukta kana ba pirba thabak am kana ba pirabani loinana miyam gi damakta khallaga ayap thabak to bo horobani hai wo khalsi gi loinana khongse thangjabani Amaromda All Manipur Unorganized Workers Union na sinduna Nauria Pakhangla Pakendra gi manung chanba konjeng lekai gi mafam singda MLA RK Anand yauna uchara kaya thakre tharumga mari leina konjeng lekai community hall da pangthopa tharomda All Manipur Non-Organized Workers Union gi president Tomba Singa Imphal West gi upa adakshya TS Sarachandra Pradhan ke nganthoi na chingba myu kya nasruya ke MLA RK Anand na haikibada kendra asida uchara kaya thanana bagi pandam thamle masida na singna ajoba thodang lahwaningi phongdoki Between young women is my voluntarily is my voluntarily they are also able to share. See, this is the most important way to practice it. The environment has said currently by ancestors my voluntarily to give sacrifice of people contribution maybe the sincere. Must be my no Christian son and I have often Lions Club Thawal gi Taranipan Suba Chata Night Celebration Thoram Ngarang Thawal Khetri Sangle the Pangthokre Tharamanduda District 322 Digi Past District Convener Lion H Manikumar yauna Lions Club Thawal gi maroiba myoy kya susruya ke chahi gi oina phongba Lions booklet release tawbaga loina kunthataru shiba annual Lions District Conference Manikon 2015 da Lions Club Thawal gi Lions Lioness amadi Liu singna tongan ba award tara loropobo haraw phongdoke members simbu puning thogal poina kudolpot PK Foundation for Living Kiamgui Mamalakai na Sinduna Kiamgui Mamalakai gi football ground da Tim Taramathoi na Saruyaduna Chathariba second state level Jananeta Hism Irabot Ningsing Thabom 7A side
Open Football Tournament ki ngasi sanakiba match da PFC pisumna YSFC Bapwarabu Panjal Mapan ahum da maitiba pikre Mai Palaba PFC ge go singadu Hemjina ani Risina ahum Momona ahum amadi asona machanki Maitia horaba YSFC ge oinadi Lalminthang Brandole amadi Kingna goal amamam chanki tournament asigi ani suba ground da sanakiba match tana KALYC Chajing Karamna YDC Siamkai Muslim bu Panjal Mapan ani da maitiba PK Mai Palaba KALYC gi goal sing adu Prem Chana ama Amarjina Mari Umakantana ahum Dinguna ama chanki Maitia horaba YDC gi goal ani aduna Sadam amadi Damina amamam chanki All Manipur Volleyball Association Asinduna Kumalampak Indo Stadium the Chathariba Taramari Suba Sub Junior Amadi Kuntramanga Suba Junior State Level Volleyball Tournament ki ngasisana kiba Junior Boys ki match da YDC na KVA bu set anisiro kumanga kunithoi kumanga kumathoi da maitiba pikre Football masana chakwat hanana bagi pandam da Brave Boys Association mayang Imphal na Manipuri gi oiba under 15 residential training camp ama haudokre association asigi campus pangthok ba training camp asida mayang Imphal Municipal Council gi chairperson TS Rasmon club ki president CS Jingkhuba amadi general secretary Mainam Kulachandra na chungba miyoy kya rasriya ki Tarumga mari lena na TS Rasmohan na sana khona ba yaudana afaba society ama lehenma ngamde ekoina lamdam asi santi lena hingna bohona bada sports movement khutmang chawshin hanba tangai fadi phongdoki maruba pawmukana pizari Kanglup naiba rajniti tawba amadi tongan ba sasan la chakotpa korokpa ngangbada banade lana tawriba mi adu thidongmina batangai fade haina professor Pio Ranjana phongdroli Juko Valley ki wathok loisin ba yaga da British India na phonglam ba map ama state archives da lerma thengnari Ming da British mo bukana khulumjari